ꯑꯩꯈꯣꯏ ꯑꯍꯨꯝꯅꯤ ꯆꯠꯂꯤꯁꯦ ꯃꯣꯏꯒꯤ ꯀꯪꯕꯥꯏꯗꯅꯦꯕꯀꯣ ꯌꯥꯎꯁꯪ ꯈꯣꯕꯣꯛꯆꯧ ꯂꯩꯀꯥꯏ ꯍꯥꯏꯕ ꯈꯧꯒꯧꯆꯧ ꯂꯩꯀꯥꯏ ꯍꯥꯏꯕ ꯍꯩꯇꯦ ꯉꯁꯤꯁꯤ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯅꯨꯃꯤꯠꯅꯦ ꯑꯗꯣ ꯅꯪꯒꯗ꯭ꯔꯥ ꯅꯪꯉꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯕꯟ ꯑꯣꯏꯔ ꯂꯩꯔꯦ ꯃꯔꯛꯁꯤꯗ ꯀꯩꯅꯧ ꯃꯄꯥꯁꯤꯗ ꯁꯤ ꯒꯥꯔꯤ ꯃꯌꯥꯝ ꯂꯩ ꯃꯌꯥꯝ ꯑꯃ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇꯒꯤ ꯂꯣꯏꯅ ꯒꯥꯔꯤꯁꯤ ꯂꯣꯏ ꯂꯥꯛꯁꯤꯟꯕꯗꯒꯤ ꯒꯥꯔꯤꯁꯤ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯂꯣꯏ ꯕ꯭ꯂꯣꯛ ꯇꯧꯔ ꯂꯩꯔꯦ ꯂꯝꯕꯤꯁꯦ ꯀꯩꯅꯧꯗ ꯇꯜ ꯊꯥ ꯑꯃ ꯂꯩꯔꯤꯁꯤ ꯄꯨꯡꯈꯥꯏꯃꯨꯛ ꯆꯥꯡ ꯐꯥꯔꯦ ꯃꯈꯥꯗ ꯑꯃꯨꯛ ꯃꯣꯏꯔꯥꯡ ꯌꯧꯔꯒ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯃꯇꯦꯛ ꯑꯃ ꯃꯈꯥ ꯑꯃꯨꯛ ꯇꯥꯖꯔꯛꯀꯦ ꯍꯧꯖꯤꯛꯁꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯧꯗ ꯕꯟ ꯑꯣꯏꯅ ꯇꯧ ꯂꯩꯔꯝꯃꯦ ꯑꯗꯣ ꯕꯟꯁꯦ ꯄꯨꯡꯈꯥꯏꯃꯨꯛ ꯐꯥꯔꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯛꯏꯁꯦ ꯂꯝꯕꯤ ꯁꯦꯝꯗꯕꯩꯅꯦꯅ ꯑꯗꯣ ꯁꯤ ꯂꯝꯕꯤꯁꯦ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯑꯍꯥꯟꯕ ꯃꯩ ꯊꯥꯕ ꯅꯨꯃꯤꯠꯅꯤ ꯑꯁꯤꯗ ꯍꯟꯇꯛꯇ ꯌꯨꯝꯗ ꯆꯠꯄ ꯃꯇꯝꯗ ꯀꯩꯅꯣ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯐꯒꯧ ꯆꯥꯎꯈꯥꯏꯗꯩꯅꯤ ꯐꯒꯧ ꯆꯥꯎꯈꯥꯏ ꯀꯪꯕꯥꯏ ꯃꯣꯏꯔꯥꯡ ꯃꯈꯥ ꯑꯗꯨꯗꯒꯤꯅꯤ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯕꯟ ꯑꯣꯏꯅ ꯀꯩꯅꯧꯗ ꯇꯧ ꯂꯩꯔꯝꯃꯦ ꯄꯨꯡꯈꯥꯏꯃꯨꯛ ꯐꯥꯔꯦ ꯂꯩꯔꯛꯏꯁꯦ ꯌꯥꯝ ꯌꯦꯡꯕꯤꯌꯨ ꯕꯟ ꯑꯣꯏꯅ ꯇꯧ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯕꯟ ꯑꯣꯏ ꯂꯝꯕꯤ ꯀꯩꯅꯣ ꯇꯧꯔꯦ ꯇꯧꯔꯤꯗꯣ ꯁꯤꯒꯤ ꯂꯝꯕꯤ ꯁꯥꯕꯁꯤꯒꯤ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯣꯝꯅ ꯆꯠꯇꯧ ꯃꯥꯜꯂꯦ ꯂꯝꯕꯤꯁꯦ ꯁꯤꯗ ꯀꯟꯅ ꯁꯥꯔꯦ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯆꯤꯟꯗꯅ ꯉꯁꯥꯏꯒꯤ ꯕꯟ ꯑꯣꯏ ꯀꯥꯏꯅ ꯇꯧꯔꯤꯗꯣ ꯁꯤꯗ ꯂꯝꯕꯤ ꯁꯥꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯁꯤꯗ ꯂꯝꯕꯤ ꯃꯌꯥꯝ ꯆꯤꯟꯗꯅ ꯁꯤꯗ ꯇꯧ ꯂꯩꯔꯦ ꯃꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯆꯠꯂꯦ ꯂꯝꯕꯤꯁꯦ ꯊꯥꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛ ꯃꯣꯏꯔꯥꯡ ꯌꯧꯔꯒ ꯑꯃꯨꯛ ꯅꯝꯖꯔꯛꯑꯒꯦ